Koko mina song talk tra message da tari kuntra mathoi da ka miyam gi achoba rili ma khongset aman chakani haise masi sigi matang da so ai amu hajara ke be mana hangbiri bidu to so ai tentak na thamjara ke ibe ma the future of Manipur, not the future of Meitei. Ko future of Manipur say it is not to be decided by any XYZ who came from outside. Akoi future di, the future of the Meiteis, the future of any communities living together with us in our state, it is not to be decided by any external forces. Atopa mi mana akoi irai bakse lep kadaba nateba. It is to be decided by ourselves. Akoi ne lep kadaba neba. Lep kadaba akoi ne karita wada gehado. Let us awaken now. Akoi husi make up to oze have neba. Akoi na kana kan gadui noba. Kana mo koi na taujik matong na hap tu noba. Aigi wahiya mana Manipur kandaya de na song to alak seba. Santaki wahiya mana imaliba nuksi have se. Ponje have never. Sigi matang jeda state government na tobam topa magi niti niyom dugi manungda chumna sengna pachana tobi biya ba. For example, ay tentak na matiam katang putsal jara keba. Jiribam chida Jiribam subdivision haiba ma adagi Borobreka subdivision haiba malay. Borobreka subdivision chida koigi relief ke mamalay internally displaced person around 58-60 muklay ko nupa konipan kuntra muklay ramgani hairi ba mayam singsi mayum makai mang takraba laigidraba tugai kraba mai thadok pikraba mayam jawi district administration Jiribam china state government ga khanaraba matungda awang bathak ta khanaraba matungda makogi mayum makai sanana baina thorang tore madigi paisaju ngasagi mapu sing sida paisaju kapsan bayaure haujik security ada taurisi hari ba maitei sing sidi relief camp dugi wang ba chung chat bayade kanam tama pan thok bayade makoi hojik masa nabagi diabetes laibagi chronic disease me ama laibagi hidak lain na ba si suba nombagi upai habidi pesa thong na ba lambi si majugi thaba inghang tong na ba si lairak ta bani na hojik se makoi si upai ama lairak tre ba thok pasu yadre ana ba yeng ba chat po hairo adagi di Jiribam chat ke hairo somewhere chat ke hairo authority amadagi permission logani permission se deny to bana yam bani madidi maduda angang apik bakhara lay madu jing dusu laila su tamba phangdre moje hoji pura mangaga leire adudagi yum saro haidana sarkar na ayaba piraba masagi account abo paisa kapsal abse yum saba ngamde ba makoi ge hoji protection leite ba aduna state government na thabak tohon ba hebase masi akoi mayam se masida kari haisige thamoi sikna akoi se pulam punna amatoi bagi thongna amada khoina punna sangjin bangam magadi ko president rule oisunu adegi union government oisunu oining ma power oisunu ba maduna akoi se lagat pati sumam ngamoi dabane ba akoi masin gi tongnari ba phibam sinadi ko state government na yengo akoi se kana gumba bi munna sum khanje ba ibung na haiba se containment zone da lei haise ai wakan da am chumme na logzara ga haizari ni ko sidai da khoi achaw sang lei pesa jagi oina di karam haina hujik pabula iba thogla iba series of events sigi mi amuk phaba ge amuk la e khongthang mayam si kar maina kari mi eng thambi ni jagi de surbula akoi si especially Meitei si ko yamna bhap ta ba yamna gyan ta ba yamna section ba adum ke matik akoi si kari phibam da leirage akoi masel kari tawudage habasi yamna khandaba matam mamakak si hentu obani yam thine hentu obani samna haijage ba ko akoi si consciously unconscious oibse si phatte akoi si kari tho ino habase khangdana leirabane some days back aina haijaba makalai we are kept in a very containment zone khoji thamma bane akoi na ngasi ngangna riba ukil khangde doctor khangde bc khangde is khangde ips khangde
पुनमक सिंगसिना अखोइना तौनरिबा थबक सिंगसे कंटेनमेंट जोन जिदा लेरिबा खोसिगिने ngasai santanasu akogi uncle nasu habigre ko tamona mon amtang thamjage security force manipur da across the state it is deployed every nook and corner da somtal da singhat da behang da chorsanpur gi songdo da adagidi tongan mafam singda ukrul da adagidi sanapati district da kangpopi gi da mayam deploy taweba it seems deploy tawriba singse tampak ta leri singsi leiriba security force singsina praja miyamna general people na sadaran miyamna lawriba se tampak ta leiriba mayam singsina tampak ki praja singsi da onjala chaba Ching the lady ba security force sing makogi miscreant mayam sing sina toning ba torpa matam sida support to budona makoi na hek khulai pairaga nomai kapak ba bomb kap tharak ba irang he thol pa matam na makoi na kare me tawdaba akoi gi imai benzing adagi di satra sing adagi kana gumba group sing sina karigumba matang amada matter amada penda ba karigumba hek laktana agitation bul oiro rally bo hek la o adugi matam tu dana ekta akanaring pudok tana ko hekta phuba chaiba tawbugum na hekta tawba aduna akoi gi sidai de leire ba security force se akoi na sadaran miyam na lauri si ching de leiri sing sidi they are deployed only to protect the cookie people cookie sing ngak na bani tampak ta lariba sing sina maitai sing sigi mathakta asoiba malak matamda karino ma tawba yana na bagi thambani haidana general people sing sina atumain ubasu lay adubu chorchanpur da laibak thibadagi maitai gi chinina oma punsi longre punsi ko matom kari hani tien gre adegi di ngarang nahan se mo kaithel manbida kogi tadama kokigi khulai paiba kangbu kharana moi phadana puge khotke hedana tawrome dan hai government of india gi manipur da especially maitai singi mathak sida chathare iba lan se hoji akoina tawrise hoi koina budi sometimes koina cookie budi palliko but actually this is a war Maitegi mathakta landarapu war amanena khoisi lawba yarabane karigino as we are kept in the containment zone line of control kaina line of actual control aina international border country maga sumaina tawba matam mafam singdadi LOC kaina thammeba khoigi manung sida bawda buffer zone aina thammaga freedom du loina mag violate to breach to mioi ba mada bharat sanvidhan piriba ningkha tambudo madu loina manghali ne ba moina kano buffer zone in thamjalaise buffer zone lan thokpa yade adugi international border the line of control lan chalai lancha lagte idna Pakistan ga India go oiro Bangladesh go oiro sumba mayam amalai ne ba cookie gidi risikanta khakta nateba hojiki tade du khakta nateba ko jiribam da su nupi angang mayam yamna inhuman oiba mawongda hatoga turenda langdadana thammaktana otopa thamoi se puba ngamdaba mawong amada akhoi gi mi singsi bu hatopi base akhoi gi mathakta satharak base masi kaya ama leirabane ba moina tawri sidi ko tawran ki deba sumbase sidane ba khoina bap taba makak pai harise makoina khali sidi karinoida akoi se makoina nomai bu dang launa kapsalaba phobok se kai da bomam pokhaira allasu torbung da pokhai la agasu natran koktruk to orsu kadang band orsu somewhere cookie singa naknana leba adjoining area da maitai gi jaga sing sida karingba sumba se tholaga ba akoi masenje irang ita tholaba akoi masenje tum khana leba aduneba akoina concept tawse harise and consciously unconscious oindana problem ji kaino habise koi khanga baneba khangna khangdena leibato madumadi akoi da sobi am leyaba cookie gidi main matter di kari noida moi akoi ji kamai tawdana irang thongani sarkar semak bu osino hoi sarkar semak pasi any leader let it come as the chief minister ko karibu tawduino hojik sarkar seme en khaloba chief minister leire en khaloba
mating thokpa mathona leiba mapangan kan ba sarkar amsu sungoi oiroi aduna su kaim to ngamoy santi su kaim to ngamoy kanagumba election ge expecta adege pesa nuksa senda lambida yamna sauna ka tobo kangbu singnadi amana bu oirpa matam amana bu oirpa matam da moinadi sarkar jam shemhani ngambe yai hojik su kanagumba chief minister oirak payai kana khanjaba MLA singi marumda leiba mi ngaidi aduna adana chief minister oira aganen harauba kokthong ma leigimneba adi kanagumba da hanagi XM jina amuga na oira ani habada ningdom pomba mathwai wajabu su yaurimni adi amana ogi doren khanbada amuk nungaitaba kokthong amsu akhoi masen gi maraksida su leiba but akoina hojik mangda tadana leiriba issue di containment zone amada wrong confinement tawdana akoi je chatok saksin yandadana subu nomba yandadana sel thumgi awabada oiro amada oiro si yona awaba thamabneba maitai di am phayeba ibema kari no haitadi se tidim lambigi malomgi oil depot se stays the yeng oboko oil pump oil depot se da thau thaba lakpam gari mayam ma kham leineba mapan se da aduda sometimes hapta amagi manungda anirak tha amagi manungda ahumlak se gari se chorsanpur da cheng gas hawai chengwai kari kara puthabgadaba singse BSF or CRPF na nga aga satoineba kanagumba maitegi CSO khangde karigumba loop amana khangde no one stop them kanagumba mana mai da thingba pide adum polleba akhoi de adukemetic pukchen chaweba ko lan se kanana tawri noidi akhoi di nong ta maitei di lan se no mata kanagumba magi mayokta akhoi adu hairu beleite ada hairu beleite akhoi ge bu khoi mase nuksi chana na lemina sine ipai ipuna thanamba lam tu se thugai raga khoi kamai tawdana machet yena raga sayen ngai na budong no leibdo madu di leigum ji nuksi na dum leije habajidi akhoi maitei ge hongna bine bako lurai ba poti containment zone amada thamjalaba akhoi masen gi marakta karigumba matamda tokthorokpa thawong kharana akhoi se ningdambabu oiro ningdamba se phangadoribra akhoi gi behavior akhoi gi tawriba thawong mayam jingsina adumba mayam amasu khaleeba bema ko adege hujiksi santana haire hoi kanagumba singna tawriba singji da pelata dana adu ada ngang basingdo hoi akhang hai mayam du su thopiroba in spite of akhoi na ngasi khangasu hairasu haitrasu karigumba khara thamo sida phaujari basi miyam da sigi message ama piradi miyam khaibok amasu khoi na ngangi basi yaning basu yarong mani taning basu yarong mani jumme na khan basu yarong mani adugumba mayam sing dugi mafam da aphabam oigadra na khali base kanagumba khara na di lepung phamaga hotel da phamaga or somewhere da amu madu analyze to mo to criticize amu tokdoi ba sigumba mayam jing jina akhoi se akhoi gi issue si lotion na bagi mangjil haidi loselak na bagi pandam mamada khoi je khong thangjala abra haibadi adai matang du da so mo khoi je awa bane ba pakum du pin na ba na bada khoi na hujik theng na rese aduna khwai digi akhoi na hujik tawgada ba thabakti karino hairaga sarkar semba se phadi phayaba but aina nga sa hijabado sarkar ama seme hairaga su mating thokpa mapangal leiba mathongna leiba sarkar di sungoi oiroi aduna su kari dungai de su leiribi irang se lotion badi sungam ngamoiba moina kari gumba khara initiate tawdi of course yabayai tawdabu adumangna la e hairaga su ko kai oirasu nongsa oirasu ko madu sungam ngamoidabam leiba kari gi chukli se karai de paigeba chukli se union government de leiba moina lotion ge haragati ko adum lotion be yaiba they are backing those people to wage the war against especially the Maites tawra baneba moise tawre raga moise season raga akhoi se mapangal se akhoi gi thongna akhoi gi kare se masi muthat na ba thudek na ba ase khoi se namdana na ba chi de ko taseng na tawre ha ba se si khanggadabani si tawrpa matam da wana ra ba matam si da ko akhoi masen minung si leitabadong na mi na tabadong na khoi masen marakta sidai da hatna ba sunna ba phana ba punba sigumba se khara khoi na bap ta na gadabane ba hoji yango ba bema bema na ta da bale rangmani lingsin biriba ani na akhoi santana su uncle na su tabi ba su yaw mani tabaram tab su yaw ni hoji huran chi di masing yam ba ne tini yam ba ne ba ko si impal sohor chi dane machi chidai da nangi cafe amagi mamang oigera restaurant amagi mamang oigera bazar da oigera ko
senadaba mafamda koina gari khamba hurala purabaneba sigumba mayam ama tholakhineba ko kangkhong saibigi phibamse adum leirabaneba madagi nataba moral da akhoi thaksi ka si da lichat sajata akhoi hangui ba aki tujungba pokpa mayam ama se akoina ina jina ta daba mitchin thok udaba kokthong amasu ko phumna loi leiribaneba aduna aina ahan bagi round chit thamjaningi bu waphamdi koki na tawra ibasidi ko akhoi masen se masi he ne irang thu annabaneba afaba thaba ama tawge na khoi na tawrpa matam chidaba dum kurau thangna na base adum silakane sum silakane sidi lepoi ba hat kera tup kera bom puka lakera nomai kapta kera mi phagera it may be done in Guwahati also Delhi da su or pai Guwahati da su min dihaya bako Delhi da di du tawida ade dum tenai ade unai ade silchar da su dum mangaire mar khulen da su dum mangaire pangun unai pang adum tawe na dum hai khujin gunan dokta tawrka dorim ne maramdi mi gidi atamna na challenge amma ka tawre de leirabne maitei si uba su ya darabne moida maitei bo hai uradi ko mogoi wa khanjidane adum haning ba chaining ba khoning ba ama dum leirabne madu punamak sing do akoina concept tawraga akoigi moina phanalak tawre haidna su akoina madu mit tawna ba nga ki irang sagalakanda khoi kari hani dharana phambagumba bandobagumba ama irang tholapa kudingi adugumba duna pakum pibdo madugi chanabi madugi hainabi se khoi khara thado oga ba punna khanare raga akhangai mayam tanara kanda masagi solution urgadaba lambi amada ko madu akoi chatna bo hotnagadaba neba sumaina haibale bemba ko afaba oza haise kaino haide satra duna asengba ansado madu phangnabagi damakta achumba lambi amada Satra dubu thambibu ozado adu afaba ozani hayabko aduna akoigi hoji kangang na reba mayam sing ase nomai he kapselaga bom he kapselaga mi he halaga ama he tawraga khoini irang hobase masigi mahutta khoina masi lanji natragana khoigi ithakta tawbiri base tasing namak masi akoina mai pake matamju chonda loge haragadi akoigi khang haiba mayam jingje thokpire erga right part amada lambi amada khoije thammera kanda changjel lagadi ko the proper destination do madu akoi ichon chondadana phangbang ngamgani habise ai ahan bagi sida thamjage yam nungai je yam mari chukno jana thambire jik tho iba we have seen a lot hojiksu we are going through a lot sida mihat mipungi extortion gi murder gi torture tawbagi aphaw aring sabagi thabak mayam ama nomai kangal hengalak pasi mayam ama koina uri ojana han bagi round su highlight to bigi phajana huji akoi mayam se huji mayam put amak se kaido batai akoi may put amak se phirep am lo batai akoi yam gyan ta batai habagi swai matang lak chara kan hujik se civilian de attack chatharak pa miyam de attack chatharak pada hujik koi state na phajana mapung control ngakthok pangam dabai mawong ni hujik lai se repeatedly akoi gi tarok tara ka soduna hujik se akoi authority de claim tawba natra kanda akoi gi manipur leiba legitimacy se da tawbi ga dabani akoi sumain tawga dabani hamna chingba sumaina mayam tawbai matam che khatak na thaira kanda mayam gi ama sagat pa gi haitare ojana highlight tawbi ki aduna ado khatang aduga relate tawbiraga role of the state che kamain thambini user bema wathok ama lanthok ama leirabani na ko migi di lalong se makhan mathen gi lalong mayam ama chatharakane ba hoji khoina thengnare iba mayam se makoi gi lalong mayam jingdu gi makhan makhal ne ba khoina thengnare se akoi gi state government popular government laitasan president rule lairi se sidais the governor na head of the state chief minister amagi thodang su loina makse supna paisalaga hojik si manipur sida sasan je tawri ne sasan tawba matam sida bema kamain tawgeda manipur sida karigumba khara leibadagi popular government si leirakhidre president rule si leire tawba yaba yamna leire president rule manung sida governor gi power da pachana leire leiriba matam sida prajana khalamba wafam se wakhan se masi on taina loi la e hojik se prajana popular government leiringe matam da
mayam changdana laweba. We are better to be ruled by president rule. Lakpana phare haidana akoi mayam na su invite tawri ne ba. Phare president rule lae. Tobam thopa tawro. Sangbidan law of the land. Lamdam sigi lebak sigi ain dubu singnaba madubu gi thapak tubu tawra agadi XYZ to punishable oire. Madu ain dugi matungina maram chaba magi chairak tu dandi du phangbam thu pasai leire hairabaneba. Dandi phangba yaba pot leire hairabogda adu exam tawdana adum leire bojikse. Tawriba potse mi masire ko mi masibasi lupa sometimes lak manga sometimes lak tara hojik NIA dasu Jorsanpur gi koi kakching khunau gi brother amalagi dabugi do NIA da sinaba khona ba haidan hai NIA na yamna fear oina tawra agadi fai ko aduna tadana lak tara su lok thoke ba somda su NIA da su muk sinaba kayam yamna chumna kayam yamna phana tawro kadoino ha ba pot am su leba togodabu hojik laise kari noita di akoi ki MLA singsi akoi ne khanjegi ba akoi ki mihut singse asisu kitang di thongna di khara di phabadi changbane ba ko moina thongna phamanda badagi akoi sisu khara di wabrain khale ko mina song thok tra masage da tari kuntra ma thoi da ka miyam gi achoba rili ma khongsat amani chakani haise masi sigi matang da so ai amu hajara ke be mana hangbiri bidu to so ai tenta na thamjara ke ba ibema the future of Manipur, not the future of Meitei. Ko future of Manipur say it is not to be decided by any XYZ who came from outside. Akoi ki future di, the future of the Meiteis, the future of any communities living together with us in our state, it is not to be decided by any external forces. Atopa mi mana akoi gi irai bak se lep kadaba nateba. It is to be decided by ourselves. Akoi ne lep kadaba neba. Lep kadaba akoi ne kari ta wada ge habdo. Let us awaken now. Akoi husi make up to oze habe neba. Akoi na kana kan gadui noba. Kana bu koi na ta ujik matong na haptui noba. Aigi wahiya mana Manipur kandaya de na song tho alak seba. Santaki wahiya mana imaleba nuksi habe se. Ponje have never. Sigi matang jada state government na tobam thopa magi niti niyom duki manung da chumna sengna pachana tobi biya ba. For example, ai tentak na matiam khatang putsal jara ke ba. Jiribam chida Jiribam subdivision haiba ma adagi Borobreka subdivision haiba male. Borobreka subdivision chida koigi relief ke mamalai internally displaced person around 58-60 muk lay ko nupa konipan kuntra muk lay ramgani hari ba mayam singsi mayum makai mang ta khraba lay gidraba thugai khraba mai tha do pikraba mayam jawi district administration Jiribam jina state government ga khanaraba matungda awang ba thak ta khanaraba matungda makogi mayum makai sanana baina thorang tore Madiki pesasu ngasagi mapu sing sida pesasu kapsan bayaure. Housing security ada taurisi hari ba Meitei sing sidi relief camp tu ki wang mata sung chat bayade. Kanam tamapan thok bayade. Makoi housing masana bagi diabetes laibagi chronic disease me ama laibagi hidak lain na basi suba nombagi upai habidi pesa thong na ba lambi si mazdugi thaba inghang tong na basi leirak tabni na hojik se makoi si upai ama leirak treba thok pasu yadre ana ba yeng ba chat po hairo adegi Jiribam chat ke hairo somewhere chat ke hairo authority amadigi permission logani permission se deny to bana ayambani maduda angang apik bakhara lay madu jing dusu laila su tamba phangdre moje hojik pura mangaga leire adudagi yum saro haidana sarkar na ayaba piraba masagi account abo paisa kapsal abse yum saba ngamdeba makoigi hojik protection leiteba aduna state government na thabak tohon ba hebase masi akhoigi akoi mayam se masida kari haisige thamoi sikna akoi se pulam punna amatoina bagi thongna amada khoina punna sangjin bangam magadi ko
president rule oisunu adegi union government oisunu oining ma power oisunu ba maduna akoi se lagat pati sumam nga moida bane ba akoi machine gi tawnari ba phibam sinadi ko state government na yengo akoi se kana gumba bi munna sum khanje ba ibung na haiba se containment zone da lei hai se ai gi wakanda di am chumme na logzara ga haizari ni ko sidai da khoi achaw sang lei pesa pai ba lei adegi adu to ba lei ada to ba lei akoi se santana hari dunia ba akoi sibu mi moina ngasai adagi changai ba mi sing sina akoi bu karamai na uram gadage je khan bada akoi isa itan da amna tumba cha ba khangje da ba mi oi ba yang nungai de ba ko akoi na tai pula sakani ai bc ne na sakani ai adugi chi medical officer ne sakani adu ne sakani ada ne sakani wherever ngasai gi lambi do khudong thiba thogdo ama thokpa matam da army na bo adu kaim khandang na thawa sadana chatli hairi sine ba chalakhini he ba ko masi puna maksing se tohloi se haragadi state government na tongnang ma su tohonda ba mase praja gi khutta su yamna lei aduna santana ngasai adagi uncle na so habi rambale karigumba elected members sing aduna representative aching aduna miyam gi apam bagi onataina ba matamda thola agadi ko madu election matamda moina tawjeki ba mayam sing du gi answerable oiba pot mayam am leigani tawba tabu hendi henmali ko sarkar semam dai oragadana orapa matamdana film star dongna ko airport ta chatpa ade ama mad chatpa ade wa helang ba ade group he punjan ba miyam jina siyong na ware khole adu tawre da tawre harakandana chup luptana ka hetar leibase sigumba sisu thoidokna aphabane na dilogde ado democracy satpa lebak oibanina miyam gi mihuching jidi miyam gi will do khangna miyam gi pulse to khangna khara chatpa pai even hojik leidiba president rule sisu tawning ba torpa matam dane hayeng election bjp gi mathangi general election lakpa matam da hojik leidiba president rule sina tawning ba tawgi bagi poll do adus election lakpa matam du bema soidana maki amadu da result amasu miyam pirakane na ai thamjage okay oza yam phajana oza na thambire oza hojik se complete security collapse ni law and order se fail ni ado marak sida hairiba kano mayam sta maram reason mayam sta oirakanda civilian situm target to mong ni tentang oza closing remark when thambire bema yam tena ko akhoi righteousness leader am leraba most of the time I used to say it we need a good and a very righteousness leader laibak thibadi akhoi gi chief minister or payaba governor or payaba mi sing se sitrama ta thambiyaba masi akhoi gi am laibak thibane ko aduga bharat samvidhan se amenable oye akhoi na khangadabadi akhoi su amenable oy se miyoy ba khoi su ko aduna akhoi na mangda tariba thawoina khoi da hujik tawriba pose masi kari no ai basi mitang panchana bhat tarakanda maduda akhoina akanba pressure amada isa na khoi loina mangna maduda songthoktana mang thadana maduda mit tongnaragadi ko loina mak phagane na ai adumaina khalle okay maram se bijana khangtok paduga akhoi gi isa na loina ma gyan taba individual singi role amasung accountability aduga understanding dugi tangai fadaba adumak sula yam chumeuza ngasigi akhoi gi thamjariba topic si amaroina akhoi si yamna adugumba uncertain oba situation am khakta sum laiba engulf sum toksilakpa nomo gi aduga akhoi protect tawna ba akhoi gi safety akhoi gi security adi state ki side gi su laura iba da banak pakhaliba khongthang ga tamba mami yamna peningai oidaba very unfortunate adu ngasi maksu nainaraga leide duna sida kari karamba waroisin pura akanda karamba akhoi gi conclusion da la akanda payamse solve to bangam gadai karamba nimitang ngam gadai ga pesa question am oide duna repeatedly state ki inability de gi praja sing situm civilian sing ki dum target to rakanda adum laiba aduga state ki my inability obi not rehakan amarum da unwillingness obi hai sidagi dum koi gi praja sing ki civilian sing ki target to raka dum laiba formam laide duna masida yamna governance amasung trust sigi yamna chokba deep crisis amakakte dum hojik su dum masi lengdana dum laide haiba pochim laide aduna shanti ma kone sagalak na be hona matamda aduga akhoi gi yamna selective enforcement tawba aduga mayam se loina ma chan mirai nai mong di yengba
assurance di pura very empty assurance hai tare sigi pot mami chaw ta ba sigma pot se kun accountability transparency aduga yamna ko stringent oi ba action kutak ta lokhat pa sigi tangai phada bise adumak masin need of the hour oiraga dum hendok na bulai rabane duna responsible oiriba security gi failures sing masi sing se kun identify tawrakan that they should be held accountable swagi matang kidan lokhat ba form se lai but they should be held accountable aduga reality ground stage da kana involved to ri thido kan de state na lokolak pasda praja sing peninga oiba adugma justice deliver to bagi mami do tahan da basi tahan bagi mami do hendok no oi hebo from si thamjege so with this not ngasi ge koi gi dialogue program si matang ngasi tension jere koi gi thoro masi bu charuk ya biduna mapung fan biki ba ngasi gi steam panelist ahumak pabung mani uza santa madi uza birin bum kasona nordic media tv gi meke te thaka phone jere